तामो ngasi kari wari no libi tu bo ओ हौजिकसे बाय इलेक्शन कुइद्रेना अदुनने ngasi dine board ka mari leina bo wari ama moina lirage ko taro taro wari sigi mamingna ne yamauna ba hai bo wari sini ko taro hauji MLA ori banupa amana ne board khomba lakpada ma bu su lairik tambirakhiba ahal oiraba oza du da khurammi ahal aduna khamlaga hairei ibungo aigi wase nang loi faudi ta ko natradi aidi nangonda board piroi he MLA aduna nolokna hairei ai wa saksari oza angan bana khangsanu oza gi haiga dori businga do ai loidri fawu tajagani ahal aduna munna khantharaga hairei nangna sahi manga si kendra sida tawning bata tawduna naning tawna ningthau oina palakle thabak happy ni haiduna marau ingkhol yontho halaga lupa crore khongat khre quarter da unage haiduna chalabasu amakta unaba phangde kendra sigi sangbat sagat pagi thika pumbasu nayambana loina tawhalle aduga sahi ondana amuk loina kai toire sel thampam leitaduna bora da halaga lainung da phumlaga thamle haiba taine mathang karak pagi duna miraiba ki beng da thamna ba bot khomba lakli bani ne khomu soidana kagani aina nangonda bot pidana kanada piruni adugane amatanga laikai sigina hasingse ngauhallaga puna sainahan bagi damak yulaina na balupa lising tara muktaga sinabiramu MLA aduna yamna nungaitana khanghai haidorai oja ai loibu phawu tajari oja duna nakhoi gi rajniti dadi achumba hairakpasi yamaunabra sini